Lakhipuronline puthokchaba February ki tang 8 yumsa kaise numit ki Khomjinba Pao tabirasi ahanbada maruiba Pao hayeng pangthokadaba All Assam Manipuri Students Union Amsugi Niputaruk Suba Foundation Day thoramda Assam gi CM Dr. Himanta Biswa Sharma na chief guest oina saruk jaragani Lakhipur Kuno Mandop Machada retired SP amasung social activist Posangmam Sunamani Butaram nokre Manipuri Chanura Khorjeluk Kasargi Tarasuba Mapok Komon Galoinana Saknairabi AIB MK Binodini gi Mapok Komon Pangthokre amasung OPS Chanahanabagi Guwahati gi mifamda saruk jarupa MGSF Jiribam gi advisor na mifam adugi matangta paudamkhre Haujik mapungoiba pau tabirasi All Assam Manipuri Students Union Amsugi Niputaruk Suba Foundation Day hayeng February gi tang 9 Sagulsen nimita Guwahati Medical College and Hospital Auditorium Bangagor da pangthoklagani Amsugi President Ngasepam Sanahalna mifam apoidana pangthokadaba thoramda Assam gi Honorable CM Dr. Himanta Biswa Sharma na chief guest oina saruk jaragani Rajya gi Tourism Mantri Jayanta Malla Baruana special guest oibigani thoramda Sadia gi MLA Bolin Chetia Lakhipur gi MLA Sri Kausik Rai, Silchar gi MLA Sri Dipayan Chakraborty, Manipuri Sahitya Parishad Assam gi President Ngangom Joy Kumar, Assam State Youth Commission gi Vice Chairman Arun Jyoti Moran, Manipuri Development Council Assam gi Chairman Srimati Rina Singh, North East Indigenous People Forum gi Chairman Sri Kulab Borua, Indigenous Forum Assam gi President Mrinal Hazarika, Amsugi Advisor Saikom Komlakanta Amadi Manipuri People's Front ki President Yengkom Upendra Nachingba Saknairaba miyoi kyana Guest of Honor oina saruk jabigani Thoramda Chief Guest na Luk ki Sobinir Ningtamba Maikhumangdokani haina Amsugi President Ngasepam Sanahal General Secretary Asangmam Sopon Reception Committee ki Chairman Lamabam Chingthang Khomba Madi Convener L Ingangambagi Cherol amada hairi Women Action Committee for Village Protection Lakhipur, Rural Development Committee Lakhipur Kuno, Amadi Kuno Maira Paibina Punna Sinduna, Retired SP Nagaland Amasung Social Activist Posangmam Sunamani Bungarang, Lakhipur Kuno Mandop Machada Taramna Okre, Thoromaduda Oinam Biramani, President RDC Posangmam Sunamani, Retired SP Nagaland, Yumdam Nadia Chan, Ngangom Prezakisor, Nominee Nayagram GP, Ingutam Torun Kumar, President Kuman Club, Oinam Bidit Member, Amasung Thokchom Manikumar na Chingba, Miyoi Singna Matang Sina, Mipamapu Mitunglen, Amasung Akanaba Mitung Sing Oin Dice Tapamki, Nongtumbam Birena, Wahodok Birabamatung, Mitung Singna Social Activist Posangmam Sunamani ki Matangda Wapam Kaya Pongdoglatuna, Mahakpu Miyam gi tamak yaiphana batauba atangba miyoi amani haina singthanaki thoromaduda Sunita Konthaujam President Women Action Committee for Village Protection Oinam Biramani Ingutam Torun Kumar Ngangom Brijakishona chingba miyoi singsu wa ngangki group ani thoi thoi mari thoi manga thoi tar thoi akhoi MLA mo later mafam siga akhoi tamta wa ngang ngam trumita mafam siga akhoi made to bigan Imagi look tara thok to yun imai da makakta man macha kwa hona bangam dan look to ta adum ba to bigano Manipur dari association ngasi ama thok ni nongala tara thok ni tara dum to kun thok ni kunni mat tha thok lising bel ana amta control to humante od Manipur dan sicily na Manipur dan nong taren kasar de satin tuk ho to bigano right Tori base chumda bra apabra Manipur law na tongali Assam gi law na tongali Indian Constitution chap money Indian Penal Code chap money Criminal Procedure Code chap money Indian Liberty chap money adubo akoi chatnabi channa kanglon meti khoi myam se group tawraga aman ngangda aman tadaba aman ngangmata aman hanjalakpa aman ngangani aman sunu chakni aman ngang meti aman ko aman changna debi meti kelongade sakoya samda koi ani kedone khoi hing ma khoi wa koi haina kono mo de sarbaga kono koi ma kunsigi haibagi bagai da dawang lae ma se aigi wakham de sum khanjabada mi waja de sigun siba loina koi metei jati Manipur ya panda amari prithvi ya bang ta metei sigun sijaba ma gomi se amna tangmani has different capacity da mana sub inspector ke hobalaga senior
SP hoina Nagaland police ta leramba adu ge loina na mana being a Nagaland police officer mana even world ki jaga da Australia di hoina Indonesia Malaysia unamakta mana on special duty da chatki ba adugumba state police ki officer mana special branch da SP senior SP hoina lerakna makoi gumba adu oja sidi hek akoina hek hango hudigi oja kaptani ngasi manipura akogi ko fight to ngami bese baitai gi tangsta adu na oja ta sirnam thajai sumaina ya tiena soi Lakhipur khonau na singbi duna oja ko suna taram na ko interaction ra to ko simpa bise ai usul ko biratuna natam wahai mani tai khangorege ko sapile banda ya ko thajai ngasi akoi hauji hauji koiriba akoi gi Manipur akoi na inner line permit chanarappa matamda akoi gi kakasena akoi women action community ne adugoi di akoi gi kainone tabire na akoi myam se chatlaga ngasi adugumba yama kanba akoi gi adugumba se akoi gi ma ki maikai dagi tawraga chief minister una dana akoi se huji adugumba akoi maitai pangan akoi huji बोरीबा फिबम सिदा कोइचे हानादी परमिट चे लौरगा पैसा रिसीव का आगा चंगमबदो अकोइ मैम सलगा उनरगा अचौबा कंट्रीब्यूशन नि ककाना तौबिनिबदो अकोइगी दमक्ता कसार लमदमदगी होगिबा अकोइनि चखोक चनिगाइनि यामना हायरगदी kasar lamdamdagi adusu Lakhipur mayondagini mana ngasi Manipur laibagi akoi Manipur dagi laibadona ngasi lautharakpada ngasi akoi somda thungaga ngasi mapan lamda laiba mayam gisu akoi na ngasi pangaga laiba siga kakaga achoba sakti namadu akoi laiba ni haibna su aine lawjei masi taseng wadi Apunba Maitei Tengol amasung Lakhipur Khuman gi ahlaman kayana saknairaba social activist Posangbam Sunamanibu ikai khumna jakre ngarang ibudau thongnang sangleda phaminaki ba thoromaduda Manipur da thokli batangdu leita da phibam amadi Assam da leiriba Maitei khoi gi marwoi ba pautak kaya pirambaga loinana apunba Maitei Tengol gi maikei dagi achamba langyan khudol tamduna ikai khumna jakre I see Pokuri 1943 in January, 29 January 1943 is a Pokuri. With Jigi Matum. Hijungi about Lakhipuronline, a video. I could use your Chehum later me high. Ikurana high. My own history is high. Hakum Manipur government. Magi committee में भी तरह तो हम मंगा हिजम मेरा वो कि चेहरे की रुचि को लेगी मना बड़े सिंपल साल का जनवरी सेक्शन के तो ना ये कई को वो मैं मॉलिशन में का उन लाग गया कई को नहीं कई में से देखो वीडियो जो मैं आम लग कई लड़के को तो मणिपुर दे ले इंडियन उन मुद्दे सर्विस है हमारे प्राइम मिनिस्टर प्रेसिडेंट ने जब a foreign country Nepal that I talked to them. Lakhipur the Karima Laitet Achuba Ama Kariani could be Mahamari Haigadra. I don't want to talk to you about 56th. You might be a lie in a home, but I am out of them. But the Buddhian Karamo and Kara middle class, the whole radio department, the TT Gumba, Carpenter Gumba, Karimi Tabok to Komo, Mr. Kara, Mudi, the Koyamasi. But it would have to give the department of labor. I don't know what I labor thing. Kangan Jabama Lamdamasigi Maming Leraba Dr. Nandababu Singha, MD, Medicine Specialist, Silchar Sodorghat Manaki Capital Point Taleriba, Capital Diagnostic Center da Nongmaizing Kudingi, Layang Bahuragani. Miyamgi kudong sana na bagitamak nongmaizing kudingi ayuki pung taramathoydagi nungthilgi pung ani phawba layanggadaba sida mangjaw na appointment lobining basingna telephone number 03842 260078 natraga 700-299 5161 natraga 700-299 5181 number asida call tobiragna bahairi khangan jabal loijare
Manipuri Chanura Khorjailup Kasargi Tarasuba Mapok Kumon Galoinana Saknai Rabi AIB MK Binodinigi Mapok Kumon Ngarang South Barak Rural Development Hall Pinakanti Part 2 Kasar Pangthokre Lupki President Sobam Jayantina Lupki Piral Singkhalaba Matung Pangthoki Bathoramda Sobam Jayantina Mipamapu Amadi Manipuri Sahitya Parishad ki Vice President Ngangom Basantana Chief Guest Aduga G Narahari Sharma Changame Mohan Singh Ingudam Satish Chandra Dr. K.N. Chan Member Manipuri Advisory Board Sahitya Academy New Delhi Amadi Social Activist Namairakpam Bhuttachandra Jiribam na Chingba Guest of Honor Oina Lengsin Biki CH Biditna Sayo Isai Saktuna Mipam Haudokhi Thauramda Chief Guest na Ningsing Chepong Singel Nachomgi Maikum Hangdok Biki Souvenir gi Chief Editor Dr. Komlana Chepong Asiga Mari Lena Napangangki Aduga Lupki General Secretary Amadi Editor Moirangthem Sobitana Nungi Oiba Wapong Piki Kabrabam Anitana Taramno Pugi Warul Piki Thauramda K Babaton Thokjom Sarat na Chingba Miyoi Singsu Wangangki Dr. B.R. Ambedkar Lisinganiga Kunumdoi Mana Pangkraba Khaidem Kanta gi Maphamda Lupki Maiki Dagi Achamba Khutol Tamduna Ikai Khumnajaki Nungthilda Dr. Yangkhom Raj Biharina Moderator Oibiduna Pangthokiba Saideng Saidina Bagi Thoromda Kabi Nipurom na Sarukjaki Kaisa Mongbi Bijayana Kandak Tobiki Bathoromaduda Laisramongbi Binodinina Welcome Address Biki Haisna Mongbi Binana Miyam the Thagat Warol Biki Bagaloinana Thoromatu Jinglemna Loisinki Manipur Government Service Federation MGSF Jiribam District na Sinduna Guwahati ki Mass Gathering Miphamda Saruk Yaruba MGSF Jiribam District ki Advisor CH Dhirendra Singh Okpagi Mipamama Kasturba Girls High School Jiribamda MGSF Jiribam District ki President KH Indi Kumar Singh na Mipamapu Iduna Ngarang Nungthilda Pangthokre January ki tang 38 da Guwahati ki West Boragaon Primary School Ground da All Assam Government NPS Employees Association na Sinduna All Pension System OPS Amukhana Channa Hanabagi Matangda Jathakiba Miphamda Saruk Yakiba Advisor CH Dhirendra Singh na Mifam adugi matangda mahangna paudamki Matung tarakpo ina February ki tang 13 tagi 19 phauba Government Employees Singh na changsingadaba khongjang amadi February ki tang 18 da thabak lepa khongjang gi matangda su Mifam aduda khananenaki Aroibada maruiba pau omokhanna Hayeng pangthokadaba All Assam Manipuri Students Union Amsugi Niputaruk Suba Foundation de Thoramda Assam gi CM Dr. Himanta Biswa Sharma na Chief Guest oina saruk jaragani Lakhipur Kuno Mandop Machada Retired SP amasung Social Activist Posangmam Sunamani Butaram na okre Manipuri Chanura Khorjailup Kasargi Tarasuba Mapok Kumon galoinana Saknai Rabi AIB MK Binodini gi Mapok Kumon pangthokre amasung OPS Chana Bagi Guwahati ki Miphamda Saruk Yaruba MGSF Jiribam ki Advisor na Mifam adugi matangda paudam khre Lakhipur Online YouTube channel gi pau sandok chaba ngasigi oinadi matang asida loijare